Miss Universe Manipur Ing lising ani kungi taruki ngarang pangthokkiba grand finale da thadoi yumnamna Miss Universe Manipur Ing lising ani kungi taruki title lawba ngamkre mathang tha July da pangthokadaba India gi khwaidki chawba Pageants Miss Universe India Ing lising ani kungi tarukta thadoina Manipur gi mahut sinduna saruk yaragani Palace Compound leiba Chandrakiti Auditorium da pangthokkiba grand finale aduda contestant kunna saruk yaki makoi sing adugi manungda thadoi yumnamna Miss Universe Manipur gi title lobangam kibani Pageant aduda Geneva Lai Kuramna ahanba amadi Alice Maivamna anishuba runners up ki mingthol fangbangam ki Pageant adugi subtitle singda Changlo Lembi KHH na Beauty with a Purpose Angelina Hidamna Best Personality Best Evening Gown na Dolina Thokchom Best Catwalk na Thadoy Yumnam amadi Best Photogenic na Lakshmi Longjam na taki Laipak asigi saknairaba fashion designer Robert Naurem na Miss Universe Manipur gi State Director oiduna amadi hanagi model Sital Sarmana choreograph amadi direction piduna pangthokiba show adugi jury na Miss Universe India English ngani kunga manga takibi Manika Bishwakarma Miss Universe India English ngani taraga mari Noyonita Lord Miss Universe India Organization ki Director of Franchise Operation Amzad Khan, Dermatologist Dr. Hizam Milanda Amadi, Entrepreneur Miridul Patnina Oiki.